ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯑꯃ ꯐꯥꯎꯕ ꯗ꯭ꯔꯒ ꯄꯨꯁꯤꯜꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯀꯌꯥꯔꯛ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯂꯩꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯁꯨ ꯆꯍꯤ 2 ꯃꯈꯥꯏ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯄꯤ ꯄꯥꯝꯕꯤ ꯑꯁꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌꯥꯔꯛꯁꯨ ꯄꯤꯔꯛꯈꯤꯕ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯇꯛꯅꯅ ꯊꯥꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯎꯔꯤꯕꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥ ꯏꯅꯥꯎꯇꯔꯁꯦ ꯄꯣꯄꯤ ꯌꯥꯟꯊꯠꯂꯤ ꯀꯥꯏꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯒꯨꯝꯁꯤꯗꯩꯗꯤ ꯌꯥꯟꯊꯠꯂꯤ ꯍꯥꯏꯔꯨꯕꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯌꯥꯟꯊꯠꯇꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯤꯑꯕꯀꯣ ꯑꯗꯨꯒ ZUFꯁꯦ ZUFC ꯑꯩꯈꯣই ZUFC ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ZUFC ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯊꯥꯒꯠꯄ ꯌꯥꯏ ꯃꯣꯏꯁꯦꯀꯣ ꯑꯗ ꯅꯍꯥꯟ ꯃꯣꯏꯒꯤ ZUFꯀꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯣꯄꯤ ꯌꯥꯟꯊꯠꯆꯒꯦ ꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯗꯨꯝ ꯏꯟꯅꯕꯤꯔꯛꯎ ꯅꯣꯏꯒꯤꯁꯨ ꯑꯗꯨꯝ ꯃꯃꯥꯏ ꯈꯔ ꯃꯥꯏꯄꯥꯛꯂꯝ ꯂꯧꯅꯕ ꯈꯔ ꯍꯣꯠꯅꯕꯤꯌꯨ ꯀꯥꯏꯅ ꯃꯣꯏꯒꯤ ꯐꯨꯇꯦꯖꯇ ꯑꯩꯈꯣꯏ ꯎꯈꯤꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ZUFC ꯇꯁꯦꯡꯅ ꯄꯣꯄꯤꯒꯤ ꯃꯇꯥꯡ ꯌꯥꯟꯊꯠꯄꯒꯤ ꯃꯇꯥꯡꯁꯦ ꯃꯣꯏ ꯌꯥꯝ ꯊꯧꯅꯥ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯃꯣꯏꯅꯁꯨ ꯍꯥꯏꯔꯤꯁꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯀꯣ ꯃꯣꯏꯅꯁꯨ ꯍꯥꯏꯔꯤꯁꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯁꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯃꯀꯣꯟ ꯍꯟꯖꯜꯂꯦ ꯃꯅꯤꯄꯨꯔꯁꯦꯀꯣ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯌꯥꯝꯒꯤ ꯃꯀꯣꯟ ꯍꯟꯖꯜꯂꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯌꯥꯝꯒꯤ ꯃꯀꯣꯟꯁꯤꯡꯁꯤꯅ ꯀꯩꯗꯧꯔꯒꯦ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯉꯦ ꯑꯗꯣ ꯃꯁꯤ ꯂꯩꯉꯥꯛꯅꯗꯤ ꯎꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯂꯩꯉꯥꯛꯅ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯨꯔꯒꯁꯨ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯃꯗ ꯑꯩꯈꯣꯏ ꯇꯧꯔꯅꯨ ꯍꯥꯏꯔꯦꯀꯣ ꯇꯧꯔꯅꯨ ꯍꯥꯏꯔꯦ ꯊꯥꯔꯅꯨ ꯍꯥꯏꯔꯦ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦꯀꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯇꯧꯔꯅꯨ ꯍꯥꯏꯔꯦ ꯀꯤꯍꯣꯝ ꯊꯥꯔꯣ ꯍꯥꯏꯔꯦ ꯀꯥꯏꯅ ꯐꯖꯅ ꯐꯖꯕ ꯋꯥꯍꯩꯗ ꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩ ꯇꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯒꯣꯔꯃꯦꯟꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯇꯧꯕꯤꯔꯤ ꯂꯧ ꯄꯔꯤ ꯑꯦꯀꯔ 10, 30, 40, 50 ꯀꯠꯊꯠꯂꯦ ꯈꯣꯠꯊꯠꯂꯦꯅ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯎꯔꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯂꯧ ꯑꯦꯀꯔ 10 ꯄꯥꯛꯄ ꯆꯥꯎꯕ ꯂꯧ ꯑꯦꯀꯔ 30 ꯄꯥꯛꯄ ꯆꯥꯎꯕ ꯅꯠꯇ꯭ꯔꯒ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯏꯁꯤꯡꯁꯦ ꯀꯣꯛꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯀꯣꯛꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯅꯥꯅꯣ ꯈꯔꯗꯤ ꯑꯃꯨꯛꯇꯤ ꯐꯥꯔꯀꯥꯟꯗ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ ꯀꯟꯚꯤꯛꯁꯟ ꯐꯪꯍꯟꯕ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯤꯀꯣ ꯄꯣꯄꯤ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯦꯁ ꯂꯣꯒꯤ ꯃꯇꯨꯡꯗ ꯀꯟꯚꯤꯛꯁꯟ ꯄꯤꯔꯀꯥꯟꯗ चही 5 ꯖꯦꯜ ꯊꯝꯈ꯭ꯔꯦ चही 10 ꯐꯪꯈ꯭ꯔꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯥꯠꯂꯅꯤ ꯍꯦꯛ ꯇꯧꯅꯕ ꯗꯦꯊ ꯁꯦꯟꯇꯦꯟꯁ ꯄꯤꯔꯦ ꯀꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯣꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯅ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯔꯕ ꯏꯕꯤꯗꯦꯟꯁ ꯐꯪꯉꯕ ꯀꯣ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯑꯦ ꯁꯤ ꯏꯕꯤꯗꯦꯟꯁ ꯂꯩꯔ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯂꯩꯔ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯇꯧꯔꯛꯇ꯭ꯔꯕꯅꯤना ꯍꯧꯅꯁꯨ ꯑꯗꯩ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯨ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯀꯠꯊꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯂꯥꯛꯆꯔꯔꯣꯏ ꯑꯗꯩ ꯑꯃꯨꯛ ꯀꯛꯊꯠꯈꯤꯕꯗꯣ ꯑꯃꯨꯛ ꯊꯥꯔ ꯂꯣꯏꯔꯦ ꯈꯜꯂꯒ ꯑꯗꯨꯝ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯆꯠꯅ ꯂꯩꯔꯦꯕ ꯍꯣꯁ ꯑꯗꯨꯅ ꯄꯣꯄꯤꯒꯤ ꯃꯇꯥꯡꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯟꯗꯤꯌꯥꯁꯤ 0.01% ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯒꯤ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯄꯥꯔꯁꯦꯟꯇꯦꯖ ꯂꯩꯍꯜꯂꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯃꯔꯨ ꯐꯨꯡꯅ ꯃꯨꯊꯠꯀꯅꯤ 0.01% ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗ ꯗ꯭ꯔꯒ ꯂꯩꯍꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯒꯤ ꯄ꯭ꯔꯣꯃꯤꯁꯦꯁꯇꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯦꯀꯔ 10 ꯊꯥꯕ ꯑꯦꯀꯔ 30 ꯊꯥꯕ ꯑꯦꯀꯔ 90 ꯊꯥꯕꯁꯦ ꯗ꯭ꯔꯒ ꯑꯣꯏꯅ ꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯍꯣꯁ ꯑꯗꯨꯅ ꯄꯣꯄꯤꯒꯤ ꯃꯇꯥꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ZUFꯗ ꯊꯑꯣꯏꯅ ꯃꯣꯏꯁꯤ ZUFꯁꯤ तसेंगना गवर्नमेंटना डायरेक्शन अमा तौरगा नत्र मोइसि एंगेज तौरगा मणिपुर थारी पॉपी थारी जगह सिंजे पॉपी थारी जगह सिंजे तसेंगना पाकटना यान्थत पिरो अमता लोशन बिरो गायना मोइदगा ऑर्डर अम थोगा थंबिरदि हेना थमागा फरतो माले मोइसुको मोइ थोना फरतो माले अदुना लेनाय सिस्टम जे मोइ तौक तौई को सिस्टम जे मोइ तौक तौई अदुना ZUF ना पॉपी यान्थत पा हाइबसिसु याम फै को याम फै नियम मतुनदि याम फरे तबुतौ मोइसु मोइगी ओबा दुम नामम चेली मोइगी एरियादा पॉपी थाबा यारो हैबनी अदन लमजी मागी एरिया मोइगी एरिया आइगी एरिया तोमबगी चावगी एरिया आइना पक्तौ तौनरे मणिपुर से को मणिपुर इमालेबा होल मणिपुर इमालेबा होल मणिपुर से एकोई कनागिनो को मणिपुर जी पाक चाव स्क्वायर किलोमीटर लिसिंग कुनगनि थोइगा चनी कुनथागा निपान स्क्वायर किलोमीटर को अदो चिंगी पाक चावना लिसिंग कुनगा सुना अमा तंपाकिना लिसिंग अनिगा चनी कुनथा तरे पुंजल लगादा लिसिंग कुनगनि थोइगा चनी कुनथागा निपान स्क्वायर किलोमीटर जी इनिंग थौ पालमी लेबा मणिपुर अमा ओइना ngasi स्टेट अमा ओइ लेदि को अदो मणिपुर स्टेट अमा ओइ लेदि स्टेट से कना ड्रग माफिया मैम ngasi di makon sajalaga drug thajalaga kaidawre community masing marta hana sunaba dhamka tawba kihan khongan ba मैम tawraka manipur sarang phirang na leba je ngasi ki lenga paibi ba lenga ki leaders ni madu ubidra hangde kano host ko aduna
irang thol lama sila iba masak irang thol li bagi masak singi kai no ba sikum thiga pira kanda sab sana tu gumbar lo na yada thabuk sing do ekoi drug ki adu kuki terrorist singi thakta illegal immigrant mayam thakta sab sana madu action lokal lama tum da ekoi shanti lakha do bani madugi mayam no tawida na nungsinau sum haiba to na ti nakana suri ye pasana ba thabuk to di yar roi ana manipur si koi home minister bi di badu ami sahaji na su ko ji na su ekoi popi lau ekar thari si kitang niang singen birakanda india ki manung da drug ki oi badu gumba leimai ma heloi india si maru drug ki oi ba posok se maru phudakani ga na thami pandam do manipur su yawi yu manipur su yauna haibi yu manipur yauna india ki re state any state khuding makta drug ki oi mari na khuding makoi excuse tor ga haiba wai je tang han janingi haibi yu pham no thamjara kanda manipur da thari ba ekoi popi thara boru kokthoi ba mayam je forest department su miyeng changbira kanda drug ki da natana koi maru kokthoi ba jangan mayam maru kokthoi ba wa mayam maru kokthoi sing juda sanga da di si logi matung na logi ya action mayam lai ko mayam du kup na yingbira kanda chaptana government na ba thok to biu kaun janingi chaptana action lokap ya pu thimjage kan